Bilik tabir khoi pumnak po image TV na taram na okcha bagal loyana Rajesh Kumar na khurumjari ngasigi maruwe pauda yelhomi sing khaibung tanaduna laringai Myanmar dagi lakpa mitop sing na singilam loishin khidore haina asang kasarna hungdokre tangkhul singgi marumarang hunbagi konghai luira panit ngasi koso khulda pangthokre kuntaruk suba state kung fu championship 2023 ngasi dagi hongdokre loinana Post Harvesting Management Haiba Hiram da Nomagi Oiwa Training Program Ama Khulsaibung Khulda Pangthokri Mapungay po Lawirasi Yelhomi Sing Khaibung Tanaduna Layingai Myanmar dagi lakpa mitop sing na singilam Loshin Kigadaw Rehaina Indigenous Peoples Forum ki President Asang Kasarna Indigenous Peoples Forum na Sinduna Let's promote agri-horticulture from Haiba Timda Agriculture Amadi Horticulture gi Matangda Kamjong District ki Punge Village Pangthokkiba Nomagi Oiwa Seminar Hodopoi Thorom da Hondokre Thorom aduda Indigenous Peoples Forum ki President Asang Kasar Treasurer Oinam Gold Flag Social Worker Arambam Kumarjit na singbana saruk yaki Thorom ga mai lenana Asang Kasar na makata kibda jingi khul singda wari basi thengnana ba achouba potlum oiri singi lamda lambi thong mai ising marang kairabadi khara saphagadawdu ayambana phangdri hojik thengnari ba awaba asi Kohange haibasi aikoina honaduna leire aikoina tawgadabadi tawdaba tawroidaba hiramda thawai yauduna leire amang aseng khainaduna achouba ahoba ama yelhomi singi marakta thamjin lambadagi aikoi maselgi marakta arai leita tathok tasin tawminaba araiba saminaduna sanmitlon phagatnaba hotnarambadu mangkhre Yelhomi sing khaibung tanaduna laringai lam sauna lei haina chauthokchaba matik chana sinadana laringai da Myanmar dagi lakpa mioi kayana singchang napom singda popi pak sana thaduna manghalli aikhogi lam manghallaga makhoi di kaithel mayolda leiduna aikhogi puksak paichinanaba honari Yelhomi singi marakta lam leibana lam puthokpa wakhalok sing leibana wakhalon puthoklaga Puthok tuna mapalgi kaithel maithiba pinaba hotnaba tangai phade aikoina puthok marang kaina puthok labadi mapalgi mi changlakpa yabagi phibam leiroi haiki chahi ma lairaga khara mai tharaga aikoina zoom cultivation khara tawba aduada tawraga aduna aikoi punsi dum loikre aduna kanaba phangde nuai chaningai khara phangai wani mafam khara dadi hojiki madugi idea adu leitabadi kari tawai tawfam khangdabadi Burma dagi janglakpa mi sing khara na paisa thadaraga aikoi jing ayamba asigi site asigi area dadi popi thade masi government su price pigetabane award yamna asigi area se aikoina appreciate tawningai le among the tangkhul Manipur manungda asigi range se pungyadagi sikum se popi ama phawsa uroi ai khun area da su uroi umasidi yengo Manipur ki jing kaya da popi tharaga akoina mamindi panningdre ko popi tharaga ngasidi loida environment the forest the sokre loida akogi jing mayam kokre ising phanglatre yengo akoi gadai da chakni Ngasi chathakiba Manipur Vidhan Sabha Phangi calling attention motion amagi pakumda home gi thausu puriba chief minister Nongthomam Birena haikre police ki report matungina handak marak masak khangdaba mioi kharana nomoina kaptuna hatkre haibagi pau kaya taki mihat pasinge khongol liba matamda mi hatpada sinakiba nomoising license nomai tara chenaba police na khangbangam ki lengang na Manipur ki district khuringmakta license ki nomoising mari leinaba district magistrate singna order thoktuna manak nakwa police station singda pisinanaba haikibadu district khuringmakna chatnari logi matungina nomoising police station singda verification tawbugi matam asi March 35 fawa sangdokle maram charabadi am ek guide ki makhada pigani wafam sing asi ngasi chathakiba Manipur Vidhan Sabha da Chuchampu district ki
MLA Bungjagin Balte amadi Paulinan Hokip Anina Champu District Magistrate na District asida MLA yauna license nomoising police station da pisin bagi notification thoki bagi matang da lengak na kari intention lay bagi notice asi thokli bano district asida miyam da mipai pokle hai bagi motion asi pakum da home gi sar su puriba chief minister na sabha da punoki bani chief minister na makhata na hai kibda license nomoi pai sing asi license renew tawdaba chahi manga dagina taruk suraba kya renew tawgi matam chahi ani ani leiraga tawdaba mayam yarakpadagi handak mi tara sikhiba adusu license ganda issue tawba maru 0.32.380 gumba yawba thengnaba amadi license pibadasu mong tadaba kya thengnaba license nomoi pairga Manipur Arm Act 2016 gi niyamda license piramdaba yawba license gun karamba mida masada kihanba leiba sa kaidagi ngathoknanaba maram kya leibagi ona tainabada license paiba mayam yawba thengnare maram chaba midadi armed license pigani masida lengakna panthaba tawroi haiki chief minister namkhata aduna imphal da leiba miyoichingna kangpokpi senapati Chuchampur jiri dagi license loba kya thengnaba lei matam amada sing district headquarters singda license gun launabagi queue lepnaba phawba leiki license gun gi renewal tawba matam henna paibasing adu illegal oi masina security force police na operation chathabada thengnabadi madu illegal license ni hain logani masi police ta su khangal le haibaga loinana MLA anina pukhalak liba calling attention asida district asida leiriba miyamna mi pai bigano lengak na tawriba asi Manipur da leiba district khuding dani haina chief minister na sabha da phungdokhi Tangkul Singgi Marumarang Hunbagi Kumhai Luira Fanit ngasi Kamjong District ki manung chanba Koso village pangthokre thoram aduda Indigenous Peoples Forum gi President Asang Kasar Koso gi headman Wungnam Makan Minister Leshangthem Susindro Maitegi Apokpa L Itosa Soibam Sanjit Sanglakpam Preciojit Oinam Goldflag Kumarjit na singba mioi kaya na saruk yaki tharong ni saruk ama oina Tangkul Singgi natki oiba mukna amadi thauri chingnaba yauna natki oiba tharong kya su utki tharong ga mari lenana Asang Kasar phongdok kibada Manipur asi chingilam marang kaina leiribasu puthok taba lairba leba ama oina lerakli hanana chingmi tami ari leikta tathok tasin tongaduna leiramba adu politician kharana Khaibung tanahanduna leirambadagi punna chatminanaba Indigenous Peoples Forum na langthengnaduna leiri ni haiki homi singsida economy sondharaga akhoi masen dum khanaraga yenthinaraga leiriba punnamaga se oidabagi thabakta akhoina awaiba oina tawur leire masi muthaninga haibigi tamakta Indigenous People Forum se linkhalaga akhoi yelhomi singse amata oina pullaga lam leiba mina lam puto पैसा लेबा मीना पैसा पुथोरगा अखोगी लमदम सेदा महे मसिंग थारगा फार्म से चौका हल्लगा अखोई इसागी पोथो से पुथोरगा मपांदेगी ऑरेंज कोमला योंचाक एप्पल मैंगो एनीथिंग करी करी खांगदे चनम प्याज मयाम अखोई न मपांदेगी पुछलगा अखोगी मी से लेते लाइरे इन वारे हिना दुम लेबा कदाइदेगी इना खुंगनी Korkom gi convener oramba RPF ki president Irengbam Sauren na manung matam sadan laikhidaba asina maram oirga Korkom gi mifam ama phamduna convener ama khandriba phawba RPF ki acting president ngobana chatliba sahi dising ani kulumda gi March amadagi Korkom gi convener in charge ki thodang lorgani haina Korkom gi publicity committee na thadorok pachirol amana phawdorokli Mitai bu scheduled tribe list chalhanaba center the state lenga na recommendation thagadabani haina scheduled tribe demand committee Manipurna tongan mafam kya da maira paibi club amadi miyam ga kusamnaraga khongjang changsin badat natana kholau kya laurabasu hojik phamliba state assembly da karimata khanadaba haibasi yamna laibak thibani hayeng phamgadoriba aroiba assembly session asida miyam gi kholau asi khangna puthokduna center da recommendation thabiu haina STDCM gi acting president Laisram Lokendrana lengak ta appeal torokli STDCM na matam kaya gi mamangdagi changsinduna lakpa khongjang gi makha chatharakpa oina ngasi kawada lai kai maira paibi
Kaitel Pambi Amadi Kawagi Akoibada Laiba Miamna Punna Kongjang Sanchin Bagaloinana Kolauka Lauduna Reli Chatkiba Aduda Mahakna Wafam Sifundo Kibani Mahak Makatana Hai Mitei Maitaina General Oina Asum Laiba Asina Aikoigi future generation da Chauna Amang Makia Pide Miamna Hanjan Kolauka Laurasu Miam Kolau Tabidana Lengak Asina Domina Lady Loinana Numitarani Family State Assembly gi Hayeng Aroiba Numit York of a power MLA Minister Amatana Miam Kolau Asi Pukataba Haibasi Laibak Tibani Mitei Maitaibu Kandabayati Haibagi Wakalonda Miam Kolau Kangna Hayeng Aroiba Numit Asida Center da recommendation Tanabagi Wapam Pukat Pew Haiki. Asi khona chakin jadi bare mise koi senator demand committee na maitai bu kanna bi changchal ba khongjang ge party mon tok jabani public praja ge kholau se khome be assembly sida yauna ban hone jabani assembly bu se phamba se hayen bo sungi dawre si box da mo khoina karino karan hoy da khana bina ba haibe ge khoge public praja ge ba kholau maitai bu kanda ba yade habi kholau se assembly yauna ban khoi hone jabani ngara khoi tawbadati koi assembly taw chat ke aina lamlong di kita udin lamlong ga dum kai gre ngasi ge side koi ski kholau public koi ba maitai se kandaba ya de kandada bani haibe gi senator demand committee gi liching makhala changchel khongjang se assembly tak yauna ban hone jabani soidrma ki yaune khanjai All India Kung Fu Federation gi member organization ama waiba All Manipur Kung Fu Brotherhood Union gi Medyang Makada Shaolin Kung Fu Academy Wangjing Haitupok pi mamang laikai na sinduna numit humni sathagadaba Kuntaruk Suba State Kung Fu Championship 2023 Kairambiko Singdom Ground da ngasi hodokre Thoramduda National Best Coach Awardee Judo Coach Moirang Tim Deben Wangbol GP gi Pradhan Hisnam Manichandra Upa Pradhan Laisram Bimol All Manipur Kung Fu Brotherhood Union gi Technical Director Thangjam Santi Kumar South Asia Kung Fu Federation Tuishu Committee gi Chairman Su Oiriba All India Kung Fu Federation gi Technical Director Dr. Huidom Roman AIKF Northeast India gi Technical Director GM NG Jit Kumancha All Manipur Kung Fu Brotherhood Union gi General Secretary Sorok Khaibam Rajeshwar Kudo Association of Manipur gi Secretary Laisram Singhajit Senior Coach Singh Sukham Koireng Haisnam Subhaschandra Athoiba Mithunglen Singh oina saruk yaki Championship asida Manipur gi toan ba district singdagi Kung Fu Sanroi Chamog Yankhairom na saruk yari State asida lairiba cooperative society kaya gi election asi matam chana tawbagi mahutta Board of Administration gi matam loiraba members sing hanjin extension tawduna thamliba asi toklaga society singi provision na piriba acts amadi rules ngakna election pangthokpiu haina All Manipur GP level and LMPS PSCS Development Association gi maike digi mari leinaba minister amadi authorities singi pukning singchilagli hiramasi mari leinana ngasi Manipur Press Club ta pangthokpa pawgi from amada association asage committee member khwarakpam tombana pawmi sing da hai Prime Minister Narendra Modi na India asi Saukhat Hange Haigadi Cooperative Federalism da Sangsilaga Saukhat Kadabani Haibo Wafam Pongdokiba Laikre Maram Asina State Asidagi Cooperative Movement Saukhat Han Dabayade Karigumba Cooperative Society Sing Saukhat Taba Taragadi India ki Saukhat Kongjal Tapthagani Cooperative Society Sing Saukhat Nanaba Watnabada Farmers Sing income double Hangat Hanba Haiba Cooperative Society gi ideology makada fishery cooperative society dairy farming gi society na singba tongan ba activity kaya of cooperative ta base tawraga hotari laibak thibadi Manipur gi oiba context da sarkar asina cooperative movement da meeting sangbi da bagi mami saungotari cooperative society ki management committee gi election asi democratic oiba mawong da tawbagi mahutta society ki provision na piba acts amadi rules sing nathairaga lairi haibna sing mafam kya su phongdoki panbayabadi Manipur Apex Marketing Society ki oina su haukiba 2022 gi November 13 da election pangthok nabagi matam lepdaga election tawgadaba numitta election tawba yaroi haina lenga ki maikei order thoktuna election thingjin bagi thogdo laikhirbani hari movement sida sarkana natragana some influential person kharana
ꯑꯩꯈꯣꯏ ꯕꯤꯔꯦꯛꯇꯔ ꯑꯣꯐꯤꯁꯥꯔ ꯑꯣꯏꯁꯅꯨ ꯑꯃ ꯑꯣꯏꯁꯅꯨ ꯑꯩꯈꯣꯏ ꯀꯥꯡꯕꯨꯁꯤꯡꯁꯤꯗ ꯏꯟꯇꯔꯚꯦꯟꯁꯟ ꯁꯨꯝ ꯇꯧꯔꯒ ꯑꯩꯈꯣꯏ ꯃꯨꯚꯃꯦꯟꯁꯦ ꯆꯥꯎꯈꯠꯄꯒꯤꯗꯃꯛꯇꯁꯨ ꯁꯨꯝ ꯃꯅꯤꯡ ꯍꯟꯊꯔꯛꯄꯒꯤ ꯄꯣꯖ ꯃꯌꯥꯝ ꯑꯃ ꯂꯥꯛꯄꯗꯨꯗ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛꯁꯦ ꯇꯧꯕꯤꯗꯅꯕ as per rules, as per provisions of the acts and the rules and as per provisions of orders of the government haitare asigi matungina koi chathabiu si natragadi aikona kalima sum mi amana haira haira sum chatale regadi koi movement se maning hala kunatra orarwa Rumril Organic Farmers Produce Company Limited Technopol District ki Post Harvesting Management haiba hiramda nomogi oiba training among asi Technopol District ki machi block ki manung chana leiba Khulsaibung Village Community Hall pangthokre Diocesian Social Service Society DSSS na Mission Organic Value Chain Development for Northeastern Region MOBCDNER Phase 3 ki makhada Manipur Organic Mission Agency MOMA amasung Horticulture and Soil Conservation Department Government of Manipur Technopol loinana pangthokiba training program aduda Rumril Organic Farmers Produce Company Limited ki members sing na saruk yaki KS Benedict Konai Chairman Rumril Farmers Producer Company Limited na pangthokliba training program adugi matang da hai laumi singna yaingang amasung sing lokpagi matam oirakpa asida kamdona lokani amasung kaikhel da kamdona yongani aikoigi organic oiraba pothok sing asi miyam phaghanduna aikoigi imung manunggi semitlon phagathanba yagadage haibagi matang da pangthokpani phondokhi masi maru oina aikoina yaingang amasung sing thaba sida aikoina lokpagi matam oirakpaduda farmer singda kramdona aikoigi mahai morong si phajana loksile heraga kramdona aikoina marketing si chatkani yongani habigi tamakta aikoina training si pangthok sabani duna ngasi akhoi sida tiliba training sida tiliba si akhoi farmers at least 86 akhoi leijai participate tawjai training program aduda Narendra Department of Horticulture machi block in charge Technopol district na akhang ahi oina wangang laduna hai aikoina thajariba pothok mana masing asi lokpa amasung hekpadagi hauraga matam khara liduna thambada kamdauna section gadage haibagi matangda wangangki masi jamna maru oi ayambana farmer singse masi khara section na tawba madaka oi pothok se akoina field dagi he aba matungda quite fast akoina kari tawgani haiba matamda loe paisal kanda ngasagi karbar haibati pot lawgadori ba buyer haitare ne ko buyer singsina lakti phobudi akoina madugi pothok che harvest tori ba pothok che ngasagi yamna kai haini tek na fresh oina thamna ba se akoi khona gadamne haukiba 2019 ki March 3 Government of Manipur Secretariat ki Higher and Technical Education Department na Jiribam ki amata ngairaba Jiri College Loksin Khraba matung college asigi non teaching staff sing asi ngasi phawa final absorption tawbidna leiri college asigi makai dagi bari leinaba authorities sing da hauki October ki tarik kulumdoi lisingani kumathoi da college asigi principal na Directorate of University and Higher Education Government of Manipur da aiba zero thakraba matung November 2021 da Manipur Public Service Commission MPSC ki KS Mandakini Devi Joint Secretary MPSC na Director University and Higher Education Government of Manipur da Group C amadi Group D gi final absorption taunanaba khangan khibasu laikhrabani loinana February 3 lisingani kunithoi da Amuksu Director University and Higher Education Government of Manipur da non-teaching staff contramatoi singi final absorption gi aiba zero tharaga matung Laingak asina paikhatliba miyam gi numit January 13 lising ani kulumdoida college asigi mari leinaba sing na non teaching staff contramatoi final absorption tawbinanaba aiba zero pisinduna laklabasu ngasi phawa non teaching staff contramatoi final absorption tawba ngamdana leiri hairiba asi lengakna athuma tamda thabakta onthopyu haina asi Jiribam Bawprada leiba Democratic Students Alliance of Manipur District Council Jiribam office ta
Desamgi President L Bilax Maitena Paumisinga Unaba Amada Wapum Asi Pungdokibani Paumisinga Unaba Aduda Amsu District Committee Jiribamgi Vice President Sagolsem Ranajit MSF District Committee Jiribamgi President Eratan Amadi KSA District Council Gi Jiribamgi President CH Asochu Saryaki Repoti Lengana Amadi Mari Lenaba Authority Singna Laiba Nantisin Kuntramato Sigi Final Absorption Asi Tabakta Atumatamda Ontoki Wadina Media Katanga Tamjari Masu Tamjariba Equigi Puliba Lupsindi Jiribamda Laminariba Punazaminariba MSU MSF Desam Amadi KSG Maikadagi Tamjari Prime Minister Yuva Mentorship Scheme gi makada Paradam Warang Temna Iba Loyangan ba Amadi Sanam Thabam Ronikana Iba Ode to Mother Haiba Mingthon ba Laibak Asigi Ningtam Langi Warang Deupam Oiba Lairik Ani Asi Handakta New Delhi the Pangtokpa World Book Fair da National Book Trust NBT na launch tawkre hiramasi matang da Major Khulda leiba Manipur Press Club ta ngasi pangthokiba paumisinga unaba amada loyangan bahaiba lairik asigi aiba Pradyam Morang Themna phongdokhibada Prime Minister Yuva Mentorship Scheme gi makhada selection phangduna expert amadi mentor gi mityeng kayada loinana lairik asigi wari mapung phaba wareng sagatkhibani loyangan ba haiba lairik asi maitai lon maitai mayekna iduna Fongba Lairik ni loinana scheme asigi makada thengnakiba tongan ba experience singi matangda world sing thamki amromda Ode to Mother haiba lairik asigi aibi tanam thabam ronikana hai PM Yuva Mentorship Scheme gi makada laibak asigi mioi humdra manga khaktamak khangatpada jawba phanglakpa asi yamna laibak phabani loinana scheme asigi saru ama oina mentor amadi expert ki miyeng makada Ode to The Mother Haina Mingthon ba English loan the iba direct asima phung phana sagatpa ngamkhibani masigi damak leibak asigi Prime Minister amadi National Book Trust po ngamkhai leitana thagatli haiki loinana aibi ama oina scheme asigi matangda thengnakiba tongan ba experience singi matangda world sing su thamki Like say, Yuva Mentorship scheme PM Yuva gi makhada 75 authors khanbane all India gi oina all India gi around 16,000 authors may amsigi marakta gi 75 akoi ni khanmina bane Pradyam masamakna kenoda meti me akoi Manipuri language da aina English medium da dumane khanbane duga launch se handaki World Book Fair under the National Book Trust that 25 ka launch tawjaba Ipau Tengbanglup Manipur Success School Kurai Salanthong Amadi Others Eye Clinic na sinduna ngasi Success School da nomagi oiba free school eye screening camp pangthokiba screening camp aduda school adugi mahiro chani henbana makoi gi mitki anaba leibra haina yengthoki thorom gi matangda wangana duna Ipau Tengbanglup ki General Secretary Soibam Bibaril na horukliba angang singbu mitki anabadagi laptop hananabagi pandamda ngasigi khongthang asi paikhatpani chawkat lakpagi matung inna horukliba nahatsingna mobile phone sizinabagi chang hengalakli maram asina mahiru sing mit sopagi chang hengalakli hospital da chattuna mit yengbada khudong chadaba kaya mayoknaba adu kohananaba ngasigi khongthang asi paikhatpani haiki North Delhi gi Rosanara Road laiba warehouse ama maichak laba matungda kitharakre building adugi mamangda leptun lairamba firefighter chamurom laibak phabadagi sohodre hari police na haikibada mathon ahum wangba building adu maina sakpadagi khanghodana khangtu tu tharaki matam aduda firefighter singna mathau kanna tawringai dani mai adu ayuki pung 13 minute yankhai tarakpada chakpa horakibani building adu logistic farm Jaipur Golden Transport na sizinabani mai adu control tawnanaba yamdrabada truck 19 fire department na sizinaki building adu kintharakpada second manga phawwa changkhidi hari mai adu horakhibagi maram thijilli haina official singna phongdokre aroibada moroba amuhanna Yelhomi Singh Khaibung Tanaduna Laringai Myanmar dagi lakpa mitop singna singilam loishin khidore haina asam kasarna phongdokre
Tangkul Singgi maru marang hunbagi kumhai luira panit ngasi koso khulda pangthokre Kuntaruk Suba State Kung Fu Championship 2023 ngasidagi hogdokre loinana Post Harvesting Management haiba hiramda nomagi oiwa training program ama khulsaibung khulda pangthokre ngasigidamakta di paudam bijaba mata solution jare me yang tabir ba kwai punakpu amuka hanna khurumjari